meditation focusing aranbra tasi ekoi private session gi client amadagi So mem na hangi focus ki ano meditation style ekoi na tawdo adugi kaktang kana ba famibra ꯍꯪꯉꯦ ꯌꯥꯝꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯀꯩꯅꯣ ꯑꯃ ꯊꯕꯛ ꯑꯃ ꯐꯣꯀꯁ ꯇꯧꯒꯦꯅ ꯇꯧꯔꯕ ꯑꯗꯨꯝ ꯁꯤꯒꯤ ꯃꯦꯗꯤꯇꯦꯁꯟꯁꯦ ꯑꯗꯨꯝ ꯇꯧꯕꯗꯅꯦ ꯑꯗꯨꯝ ꯏꯁꯥꯁꯦ ꯑꯗꯨꯝ ꯌꯥꯡꯊꯣꯛꯄꯗꯣ ꯌꯥꯡꯊꯣꯛꯄ ꯍꯥꯏꯕꯗꯤ ꯐꯣꯀꯁꯇꯣ ꯑꯗꯨꯝ ꯉꯝꯃꯦ ꯑꯗꯨꯒ ꯑꯩꯒꯤ ꯄꯥꯝꯖꯔꯤꯕ ꯀꯩꯅꯣꯗꯨꯁꯨ ꯑꯗꯨꯝ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ thanks ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯉꯛꯏꯅꯦ ꯑꯩꯈꯣꯏ ꯁꯨꯝ ꯑꯩꯗꯤ ꯇ꯭ꯔꯦꯠ ꯇꯧꯕꯔꯣꯝꯗ ꯑꯌꯥꯝꯕ ꯐꯣꯀꯁ ꯄꯤꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯈꯔ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯈꯔ ꯑꯩꯈꯣꯏꯒꯤ ꯌꯥꯡꯍꯟꯗꯕ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯍꯟꯗꯕ ꯌꯥꯒꯦꯅ ꯈꯟꯕꯗꯣ ꯑꯗꯨꯒꯤ ꯈꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯦꯗꯤꯇꯦꯁꯟꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯕꯨ ꯑꯩꯅ ꯇꯨꯝꯃꯝꯗꯥꯏꯗ ꯑꯗꯨꯝ ꯔꯤꯁꯦꯠ ꯇꯧꯔꯒ ꯇꯨꯝꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯅꯣꯡꯉꯥꯟꯕꯗ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯗꯥꯎ ꯌꯥꯕ ꯍꯥꯏꯗꯣꯏꯔꯥ ꯁꯛꯁꯦꯁ ꯑꯣꯏꯕ ꯍꯥꯏꯗꯣꯏꯔꯥ ꯑꯗꯨꯝ ꯇꯧꯋꯤ khudong chaba uba hena lahenba ꯑꯥ adun hen fazadaba haidi memgi sado loinaba ingdaramnina potharamnina wakhalsu ingdare adu taragadi ꯑꯥ leichin thadrabanina lambi da gari laktaraga su gari lambi da sana tarmaga su uba asumna adomsu focusing arangi haiba taragadi mamut tana tumge haragadi aduga adongi wakhal sina haksang chi control to haragadi dm to biru contact to biru akoi private session one on one kaya amus tawri aduga sloinana handak february kunipan da kamaina meditation to wani learn meditation in manipuri haina workshop ama to wani numida hongi sida meditation gi framework aina sizna bado adomna pigani aduga sloinana guide oina tawraga meditation to haragadi Monday, Wednesday, Friday da aikogi DT night leadership haina nungdang tawsai join tawbirakpa yagani puna makidamakta makhada